सजीबु cheiraoba Lagli lagli yaurakli kumon sigi सजीबु cheiraoba Naja oiba ai khoina haita tamjaba taramat phil hairang leirang kachari nakhuyada taibang mabung laushin biu latna balaitana lagli lagli yaurakli kumon sigi सजीबु cheiraoba How do male asa phoche ubada Khơi bay lại ê chia cái bay lại ngasi isi này ăn mà lại ngasi Cheirao bagi tamjari khudol mitlu hirana kacheri Umajita pasal aku ramu umajita. Umajita pasal aku. Umajita pasal aku ramu ko. Umajita pasal apa ko? Nai, yang tapi. Oh, ya. Yang mas kamu macam mana? Oh. Mana pak? Ayah mau pergi ko. Ayah tahu pak, mama sampai papa. Saya khudol bi Cheirao bi sikumba ningolsingna khudol kamu kamu se tangkap kamu bi ho koi rasu mabung ba gambo isage asanga dem to ay ko bi ro se jingda bi Cheirao bani kano di pide ko. Ah, Haji. Hadi kudai sini. Kira kami ko. Maki kon me afsida. Rapi roy Khoi bakang sing je masak matong loi phaje cheiraoba सजीबु cheiraoba Sesamana Alanga halka tana araiba pije tlaitena paring paring shambhu shambhu cheirao chingbu kaunari nijariyan fa thau
Cheirao numit hinjang hauni mathil mathil Cheirao numit hinjang hauni mathil mathil Thongba pakora thongba mathil sena lasiko Uti thongba da uyen hat kauni ko Koyok chakmeru thongba ngasi sumaina akhoi Cheirao bagi khudol ka tawrga ya phamangol ka pina base kai phau gi sel si asi sumaina to bom bom pa oi bagi maria chet pasi khoi mathang chehi da su adum to ngam bo oi biyo kari phau ge akhoi nau babin nam mo nam te tham bi da ꯑꯩꯈꯣꯏꯅ ꯈꯟꯖꯕꯗꯤ ꯑꯩꯈꯣꯏ ꯑꯩꯆ.ꯑꯦꯁ.ꯄꯤꯗ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯁꯛ ꯊꯣꯛꯄ ꯃꯤ ꯑꯃꯗ ꯂꯩꯖꯈꯤꯕ ꯐ ꯅꯨꯡꯉꯥꯏꯅ ꯍꯥꯏꯕꯗꯤ ꯑꯩꯆ.ꯑꯦꯁ.ꯄꯤꯒꯤ ꯃꯇꯦꯡ ꯂꯥꯛꯄꯗ ꯈꯤꯇꯪ ꯆꯥꯎꯅ ꯂꯥꯛꯅꯕ ꯁꯤꯒꯤꯗ ꯑꯩꯅ ꯈꯟꯖꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯖꯣꯇꯤꯟꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯎꯅꯖꯔꯤꯁꯤ ꯉꯁꯤꯒꯤ ꯊꯧꯔꯝꯁꯦ ꯁꯔꯨꯛ ꯌꯥꯕ ꯐꯪꯕꯁꯦ ꯀꯩ ꯐꯥꯎꯒꯦ ꯃꯣꯠ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨꯕ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯍꯥꯏꯖꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯔꯛ ꯁꯨꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯃꯕꯨꯡꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡ ꯄꯥꯟꯕꯒ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯗ ꯃꯆꯦ ꯃꯆꯟꯁꯤꯡꯅ ꯈꯨꯗꯣꯜ ꯇꯝꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯨꯗꯩ ꯑꯃꯃꯝ ꯐꯪꯗꯨꯅ ꯑꯩꯈꯣꯏ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯩꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯒꯤ ꯑꯆꯦꯠꯄ ꯃꯔꯤꯗꯣ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯏꯆꯦꯆꯜꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯑꯩꯆ.ꯑꯦꯁ.ꯄꯤꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤ ꯇꯨꯡ ꯀꯣꯏꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯒ ꯑꯩꯒꯤ ꯃꯥꯏꯀꯩ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯜꯄꯤꯡ ꯍꯦꯟꯁ ꯐꯣꯔ ꯄꯤꯄꯜ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯄꯤꯕꯥꯁꯤꯡꯗ ꯆꯩꯔꯥꯎꯕꯒꯤ ꯈꯨꯗꯣꯜ ꯄꯤꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯕ ꯉꯁꯤ ꯆꯩꯔꯥꯎꯕꯒꯤ ꯑꯣꯏꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯥꯏꯒꯤ ꯆꯩꯔꯥꯎꯕ ꯍꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯁꯖꯤꯕꯨ ꯊꯥꯗ ꯂꯥꯎꯕ ꯆꯩ ꯂꯥꯎꯕ ꯀꯧꯕꯅꯤ ꯁꯖꯤꯕꯨ ꯊꯥꯗꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯖꯤꯕꯨ ꯊꯥꯁꯤ ꯍꯦꯟꯇꯣꯛꯇ꯭ꯔꯤꯉꯩꯗ ꯅꯤꯡꯉꯣꯜꯁꯤꯡꯁꯤꯅ ꯌꯥꯝ ꯋꯥꯅ ꯉꯁꯥꯏꯒꯤ ꯍꯦꯟꯇꯣꯛꯈꯤꯗ꯭ꯔꯅ ꯄꯥꯈꯠꯇꯗꯅ ꯁꯖꯤꯕꯨ ꯊꯥ ꯃꯔꯛꯁꯤꯗ ꯄꯤꯕꯥꯁꯤꯡꯕꯨ ꯆꯩꯔꯥꯎꯕ ꯉꯝꯍꯧꯕꯁꯦ ꯁꯤ ꯍꯦꯟꯅ ꯑꯄꯦꯟꯕ ꯑꯣꯏꯖꯩ ꯉꯁꯥꯏꯒꯤ ꯁꯖꯤꯕꯨ ꯊꯥ ꯍꯦꯟꯇꯣꯛꯈ꯭ꯔꯒ ꯆꯩꯔꯥꯎꯕꯗꯨꯗꯤ ꯇꯧꯗ꯭ꯔꯦꯕ ꯑꯗꯨꯗꯤ ꯆꯩꯔꯥꯎꯕ ꯍꯥꯏꯔꯤꯁꯤ ꯁꯖꯤꯕꯨ ꯃꯇꯝꯗ ꯀꯧꯍꯧꯒꯗꯕꯅꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯄꯥꯟꯕꯗ ꯀꯧꯍꯧꯗ꯭ꯔꯒꯁꯨ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨꯒꯤ ꯉꯁꯤ ꯀꯌꯥꯅꯤ ꯄꯥꯟꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯁꯖꯤꯕꯨ ꯊꯥꯁꯤꯒꯤ ꯃꯅꯨꯡꯗ ꯄꯤꯕꯥꯁꯤꯡꯕꯨ ꯆꯩꯔꯥꯎ ꯍꯧꯕ ꯍꯥꯏꯕꯁꯤ ꯉꯁꯥꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯩ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯁꯖꯤꯕꯨ ꯃꯔꯛꯇ ꯑꯣꯏꯍꯧꯕꯅꯤꯅꯀꯣ ꯑꯗꯨꯒ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯗꯅ ꯈꯨꯗꯣꯜ ꯇꯝꯅꯕꯁꯦ ꯉꯁꯤ ꯑꯩꯁꯦ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯆꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯌꯨꯝꯗ ꯋꯥꯈꯜꯁꯦ ꯈꯜꯂꯦ ꯃꯨꯟꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯐꯥꯎꯗ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯈ꯭ꯔꯦ ꯍꯦꯜꯄꯤꯡ ꯍꯦꯟꯁ ꯐꯣꯔ ꯄꯤꯄꯜ ꯍꯧꯔꯛꯄꯁꯦ ꯑꯗꯨꯕꯨ ꯆꯍꯤ 2 ꯐꯥꯈ꯭ꯔꯕꯁꯤꯗ ꯑꯩꯆ.ꯑꯦꯁ.ꯄꯤꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯍꯦꯛ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯑꯩꯁꯤꯅꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯟ ꯍꯦꯛꯇ ꯀꯣꯜꯂꯦꯕ ꯊꯕꯛ ꯑꯃ ꯆꯠꯄ ꯑꯣꯏꯔꯣ ꯐꯥꯎꯟꯗꯦꯁꯟ ꯗꯣꯅꯦꯁꯟ ꯒꯦꯝ ꯑꯣꯏꯔꯣ ꯑꯗꯒꯤ ꯀꯩꯅꯣ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯃꯇꯝꯗ ꯑꯩꯆ.ꯑꯦꯁ.ꯄꯤꯒꯤ ꯊꯕꯛ ꯇꯧꯕꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯣꯟ ꯀꯣꯟꯒꯜꯂꯦꯕ ꯑꯗꯣ ꯉꯁꯤ ꯃꯁꯤ ꯀꯩꯒꯤꯅꯣꯕ ꯃꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝꯁꯦ ꯂꯩꯊꯣꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯏꯅꯥꯎꯗ ꯐꯤꯜ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯉꯁꯤꯒꯤ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡꯒꯤ ꯈꯨꯗꯣꯜ ꯄꯣꯠ ꯇꯝꯅꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯋꯥꯍꯩ 5-10 ꯑꯝꯇꯪ ꯊꯝꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯁꯤ ꯏꯅꯧ ꯅꯧꯅ ꯄꯨꯊꯣꯛꯑꯦ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯦ ꯃꯩꯇꯩ ꯄꯥꯡꯒꯜ ꯌꯥꯎꯔꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯕ ꯃꯌꯥꯝꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯉꯁꯤ ꯄꯨꯟꯗꯅ ꯅꯣꯛꯃꯤꯟꯅꯗꯅ ꯍꯛꯆꯝꯒ ꯆꯥꯃꯤꯟꯅꯗꯅ ꯇꯧꯏꯁꯨ ꯁꯨꯛ ꯅꯨꯡꯉꯥꯏꯕ ꯀꯥꯏ ꯂꯩꯔꯝꯗꯒꯦ ꯑꯗꯨꯅ ꯃꯊꯪ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯨꯟꯕ ꯉꯝꯕ ꯑꯣꯏꯁꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯉꯁꯤꯒꯤ ꯁꯤꯒꯨꯝꯂꯕ ꯌꯥꯝ ꯆꯝꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯏꯆꯦꯅ ꯁꯤꯟꯕ ꯄꯥꯡꯊꯣꯛꯆꯔꯤꯕꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯋꯥꯈꯜꯗ ꯊꯃꯣꯏꯗ ꯐꯥꯎꯕ ꯋꯥꯍꯩ 5-10 ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯋꯥꯈꯜꯗꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯀꯩꯅꯣꯅꯦꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯊꯕꯛꯅꯦꯅ ꯂꯧꯏ ꯑꯩꯈꯣꯏ ꯃꯥꯟꯅꯅꯕ ꯍꯥꯏꯕꯗꯤ ꯐꯦꯃꯤꯂꯤ ꯑꯃꯗꯒꯤ ꯃꯧꯄ꯭ꯋꯥ ꯈꯛꯇꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯀꯩꯅꯣꯅꯦꯅ ꯂꯧꯏ ꯑꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯑꯩꯆ.ꯑꯦꯁ.ꯄꯤꯅ ꯇꯧꯕ ꯉꯝꯕ ꯄꯥꯡꯊꯣꯛꯆꯔꯤꯕ ꯑꯩꯆ.ꯑꯦꯁ.ꯄꯤꯒꯤ ꯆꯍꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯤ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯗꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯜ ꯄꯣꯠ ꯇꯝꯕꯒꯤ ꯆꯩꯔꯥꯎꯕꯒꯤ ꯈꯨꯗꯣꯜꯁꯤꯗꯩꯗ ꯏꯆꯜꯗ ꯐꯥꯎꯕ ꯊꯃꯣꯏ ꯁꯦꯡꯅ ꯐꯥꯎꯕ ꯋꯥꯍꯩ ꯈꯔꯗꯪ
ꯊꯝꯕꯤꯌꯣ ꯑꯝꯇ ꯊꯃꯣꯏ ꯁꯦꯡꯅ ꯐꯥꯎꯕ ꯍꯥꯏꯕꯕꯨ SSBꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯄꯣꯛꯃꯤꯟꯅꯕꯒ ꯆꯞ ꯃꯥꯟꯅꯅ ꯈꯟꯕꯅ ꯌꯨꯝꯒꯤ ꯀꯥꯎꯊꯣꯛꯑꯦ ꯌꯨꯝꯒꯤ ꯆꯠꯇ꯭ꯔꯤ ꯑꯩꯈꯣꯏ ꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯁꯤꯗ ꯐꯣꯀꯁ ꯄꯤꯈꯤꯗꯅ ꯁꯤꯅ ꯍꯥꯟꯅ ꯄꯥꯡꯊꯣꯛꯑꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯉꯝꯕ ꯑꯗꯨꯒ ꯃꯃꯥꯡꯗꯁꯨ ꯄꯥꯡꯊꯣꯛꯑꯒ ꯂꯥꯛꯏ ꯇꯨꯡ ꯀꯣꯏꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯃꯤꯟꯅꯁꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯨꯗꯣꯜ ꯇꯧꯖꯔꯤꯕ ꯈꯨꯗꯩꯁꯤꯡꯁꯤꯅ ꯆꯥꯛꯀꯧꯕꯗ ꯑꯃꯨꯛ ꯁꯦꯠꯄꯤꯔꯛꯄ ꯀꯥꯎꯕꯤꯒꯅꯨ ꯁꯤ ꯊꯝꯖꯔ ꯂꯣꯏꯁꯤꯟꯖꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯏꯆꯦ ꯃꯣꯏꯅ ꯏꯆꯜ ꯃꯣꯏꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯏꯆꯦꯒꯤ ꯏꯆꯦ ꯏꯆꯜꯒꯤ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩꯀꯣ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯀꯥꯎꯊꯣꯛꯑꯒ HSPꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯇꯅ ꯑꯩꯈꯣꯏ ꯉꯁꯤ ꯁꯨꯃꯥꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯒꯤ ꯃꯔꯤꯗ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯗꯨꯅ ꯈꯨꯗꯣꯜ ꯄꯣꯠꯀ ꯇꯝꯅꯗꯅ ꯑꯩꯈꯣꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯆꯤꯡ ꯇꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯕꯤꯖꯥꯠ ꯈꯥꯏꯗꯕꯤꯗ ꯃꯨꯁꯂꯤꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯈ꯭ꯔꯤꯁꯇꯥꯟ ꯂꯣꯏꯅ ꯙꯔꯃ ꯄꯨꯟꯅ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ HSPꯅ ꯁꯤꯟꯕ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯏꯆꯦ ꯏꯆꯜꯁꯤꯡꯅ ꯁꯤꯟꯕ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯏꯆꯜꯅ ꯊꯝꯕꯤꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯊꯝꯖꯒꯦ ꯌꯥꯏꯐꯕꯗ ꯑꯣꯏꯕꯤꯌꯨ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ HSP Helping Hands for People ꯃꯅꯤꯄꯨꯔꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯃꯔꯨꯑꯣꯏꯅ Helping Hands for People ꯃꯅꯤꯄꯨꯔꯒꯤ ꯏꯆꯜ ꯏꯆꯦꯁꯤꯡꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯆꯩꯔꯥꯎꯕꯒꯤ ꯈꯨꯗꯣꯜ ꯇꯝꯕ ꯍꯥꯏꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝꯁꯤꯗ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯔꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯑꯣꯏꯅ ngasi thoromsida saruk yaba phangba amadi inaugi wakhal da phawba kai wakhal wahi thamoi seng wahi khradang thambi ai gi oina de se charao bai se punsi gi han na yaujari se adu mei gi chan mean khudol tam se punsi gi han na yam nawai je adu makoi na khudol tam se maina aina sumoi gi matam da khudol tam ngam bi ga moi gi punsi da su nuai thana da ba dai ba na yaw da ba adu ma bu bi ai gi sai gi de yam nawai je kre ngasi gi thoram se ai di punsi gi han na matung na su maina yaw ngam ba ni Pulling the Tamoida, Nushivama Power. How's it? Amok, Akwagi, HSP, Yam Tamoishana, Katok Seribi, Chalamaka Unazaki. I have a Chelgi mingle from Tabio. The singer Simba, Akwagi, HSP Manipurgi, Maruina, Ichalichi sing the Silang of Pantoiba. Koi mabung moupwa oibagi chahi magi manungda mutang lakpa cheiraobagi khudol tamnabagi thorom si koi ngasina ahan boina so SSP gi CHL singna sinboina akoi su saru yaba pangjabani ado hariba mikup sidaida asigum mikup sidai chal da phawba nungai ba nuksiba kari kari lagi hai do wapam kradang thambi hainingai lektana yam nungai phawjai ibung ipa mayam pundana chahi magi yam da ba ngamba thaba khara ngamba khara apna ibung singi ba singi khudon tami basida ibung ipa mayam na su penbiu aduga tauru ba khuding da su heda takhatba oidana mayam punna banai yaudana sanga ngai phana pan ko on yamna nungai je iselgi asugum laba wakhalol adigi ai fumagol se mabung oiba koina su thamoi da thuklau phawe aduga isel singi tungi punsi da su hena chawkhatpa hena mai pak ko oibi wai ba wafam se thamjari Hojik I know nazari basina khoigi HSP gi damakta yamna maru changba inaw amani khoigi HSP gi damakta di thawai hakchang yauna katok pri change ba inaw ni ahan ma da inaw gi mingal lai famgi introduce sam da tang bi ai gi lai fam na khongbo se khondagi umajit pebam mangang cha adu ngasi ngasi mak khoigi HSP gi ichali chesingna yamna chamna sinjari ba cheirao bugi cheirao mabung upaw bising da khudol tambagi thoromsida saruk ya phangse inaugi wakhal da kari phawe saina saruk ya jaina high speed da yaw pra punchi ge han bane ado wakhal da inaugi wakhal da phawba nungai ba kari kari phawe habdo share to ai gi wakhal da phawba tang hajo wai de che chan sing na saina simbi bje khoi de biba khoi de phai de lai bok pham ne maram di mabung moupwa gi nuksinabagi tamjo hengat kanyai khanjai ngasi mayamba ngasi gi akoi ningolji siliba sajibu gi cheiraobagi program HSP gi mabung moupwa oibashingda tamliba khudol pot ki program asida mayam gi thamoi da pawiba khradang thambina michingjari yamna nungai phawe agi oiba mot khradang thamjage ngasi ba Helping Hands for People Manipur gi maruina ichali season agi
ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯏꯕ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯇꯨꯅ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯏꯕ ꯏꯆꯜ ꯏꯆꯦꯁꯤꯡ ꯑꯃꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯑꯗꯨꯒꯨꯝꯂꯕ ꯆꯩꯔꯥꯎꯕꯒꯤ ꯆꯍꯤꯒꯤ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯆꯩꯔꯥꯎꯕꯒꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯏꯆꯜ ꯏꯆꯦꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯝꯅ ꯑꯩꯈꯣꯏ ꯁꯤꯟꯖ ꯂꯥꯡꯖꯗꯨꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡꯁꯤꯗ ꯈꯨꯗꯣꯜ ꯇꯝꯕ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯅꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯐꯝ ꯈꯪꯗꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯐꯥꯎꯏ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯍꯦꯜꯄꯤꯡ ꯍꯦꯟꯁ ꯐꯣꯔ ꯄꯤꯄꯜ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯂꯕ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯐꯪꯕꯁꯤ ꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯏꯆꯦꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯇꯧꯔꯨꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯃꯥꯏ ꯄꯥꯛꯄ ꯑꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯍꯦꯟꯅ ꯀꯠꯊꯣꯛꯄ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ HSPꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯃ ꯑꯣꯏꯅ ꯏꯆꯜ ꯏꯆꯦꯁꯤꯡꯒꯤ ꯃꯐꯝꯗ ꯌꯥꯏꯐꯅ ꯄꯤꯖꯔꯤ ꯑꯩꯈꯣꯏꯅ ꯈꯟꯖꯕꯗꯤ ꯑꯩꯈꯣꯏ HSPꯗ ꯂꯩꯔꯤꯕ ꯅꯤꯉꯣꯜꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯁꯛ ꯊꯣꯛꯄ ꯃꯤ ꯑꯃꯗ ꯍꯩꯖꯈꯤꯕ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯁꯛ ꯊꯣꯛꯄ ꯃꯤ ꯑꯃꯗ ꯍꯩꯖꯈꯤꯕ ꯑꯐ ꯅꯨꯡꯉꯥꯏꯅ ꯍꯥꯏꯕꯗꯤ HSPꯒꯤ ꯃꯇꯦꯡ ꯂꯥꯛꯄꯗ ꯈꯤꯇꯪ ꯆꯥꯎꯅ ꯂꯥꯛꯅꯕ ꯁꯤꯒꯤꯗꯅ ꯑꯩ ꯈꯟꯖꯕ ꯃꯤꯟꯅꯗꯅ ꯍꯥꯆꯝꯒ ꯆꯥꯃꯤꯟꯅꯗꯅ ꯇꯩꯁꯨ ꯁꯨꯛ ꯃꯌꯥꯝ ꯀꯥꯏ ꯂꯩꯔꯝꯗꯒꯤ ꯃꯤꯟꯅꯗꯅ ꯍꯥꯆꯝꯒ ꯆꯥꯃꯤꯟꯅꯗꯅ ꯇꯩꯁꯨ ꯁꯨꯛ ꯃꯌꯥꯝ ꯀꯥꯏ ꯂꯩꯔꯝꯗꯒꯤ ꯍꯥꯏꯈ꯭ꯔꯕꯁꯤꯗ HSPꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯍꯦꯛ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯑꯩꯁꯤꯅꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯟ ꯍꯦꯛꯇ ꯀꯣꯜꯂꯦꯕ ꯊꯕꯛ ꯑꯃ ꯆꯠꯄ ꯑꯣꯏꯕ ꯍꯦꯛꯇ ꯀꯣꯜꯂꯦꯕ ꯊꯕꯛ ꯑꯃ ꯆꯠꯄ ꯑꯣꯏꯔꯁꯨ ꯒꯦꯝ ꯑꯣꯏꯔꯣ ꯑꯗꯒꯤ ꯀꯩꯅꯣ ꯍꯦꯛꯇ ꯇꯧꯕ ꯃꯇꯝꯗ HSPꯒꯤ ꯊꯕꯛ ꯇꯧꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯣꯟ ꯀꯣꯟꯒꯜꯂꯦꯕ ꯑꯗꯣ ꯃꯁꯤ ꯀꯩꯒꯤꯅꯣꯕ ꯃꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝꯁꯦ ꯂꯩꯊꯣꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯏꯅꯥꯎꯗ ꯐꯤꯜ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯆꯤꯡ ꯌꯥꯏꯐꯕ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯆꯤꯡ ꯌꯥꯏꯐꯕ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ Cheirao numit hinjang hauni mathil Cheirao numit hinjang hauni